Susan Kobo Nupi ama mahaki nupana laikidraba matungda mahaki macha aniga loinana anoba yumamada hongduna leiba laklami. Chahi 13 fariba mahaki machanupa Chris amadi chahi 8 fariba machanupi Jenny animapu Susan yamna nuksirami. Susan gi manaunupi Elina amadi Chris ki mamanabi Kelisu makhwagi yumadu hongbada mating pangba laklami. Numichupa thabak wana sururaba matungda Susan Chris amadi Kelida lemhoriba extra pot singadu box amada hapduna yumadu gi basement da thamunanaba haiduna hairami. Amadi mahak nungdangi chananaba pochei khara leiba bazar da chalami. Chris amadi Kelina Susan hairamba dumak taurami. Makhoina lemhoriba kanataba pochei singadu box ani khakta hapchilaga pochei singadu puduna chumtring yumadu gi basement tamna makhada chalami. Basement aduda pochai sing adu thanamduna makhoi ani halapa matamda keligi makong adu karingba pot amada khudi thijilami amadi mahak laimai aduda onthaduna tarami matang aduda makhoi ani na thong ama hangbagi makholam tarami makhoi ani na leithoklaga yenglubada laimai aduda yotki liver ama paiduna taduna leiba urami madobada Krishna Kelly soidana liver aduda khudi thijinduna tusinbo iramgani amadi liver adu lenglubadagi basement adugi manungda leiba aronba thong ama hangdopo iramgani haiduna khalami Chris amadi Kellyna thong adugi manakta changduna yenglubada makhoina yum adugi basement adugi makhada siri ama kumthaki bawrami makhoi ani thong adugi makhada chalami makhada ka macha ma leirami ka adugi manung adu yamna namthiba manam ama namlami ka adugi akoiba adu pungmamlammi amadi amot akai ngakta chaiduna leirami Chris na mahaki mobile gi plus light adu thanduna yenglubada ka adugi hek mayai chabukta yamna saurba wooden box ama taduna leiba urami amadi box aduda yamna saurba so amasu panduna leiba urami box adugi manakta taduna leiramba yot ama paiduna Chris na so adu thugairami box adu hangdoklubada box adugi manungda box macha amasu yaurami box macha adugi manakta video tapes amadi angamba machugi achauba lairik amasu taduna leiba urami Kelly history gi student ama oirami maram aduna box adugi manungda yauramiba pochai sing adu urubada mahak yamna excitement oirami box adugi manungda yauramiba box macha video tapes amadi angangba machugi lairik adu soidana ariba ngakta oiramgani amadi mahak pochai sing adu yamna fajina research tawa yarani haiduna khanki makhoi ani na achaupa wooden box adubu basement adugi mathakta yum adugi apartment da puduna kakhatlami numidadu makhoi punnamak masa adu yamna warami maram aduna makhoi punnamak nungdangi chakcharba matungda masa masagi kada tumba changnarami Kelisu mayumda chalagi haiduna Krista hairami adubu Krishna mahangna yumda hantringi mamangda makhoi ani changduna wooden box da yauriba pochai sing adu yenglusi haiduna hairami makhoi ani Kriski ka manungda changlami amadi makhoi ani na box adugi manungda yauramba video tape ama loktoklami Krishna video tape adubu makhoi yumda leiramba projector amada haplami amadi video tape adubu tharami video tape aduda yauramliba video adu urubada Chris amadi Kelly thajaba ngamlamte amadi pungangaklami video aduda nupi ama uba fanglami nupi adubu upambi achoba mada punsinduna thamlami amadi mi ani changduna nupi adubu yamna thina phubirami yamna ngakpadi nupi adugi mapa adusu mafam aduda leptuna leiba urami nupi aduna mahaki mapa aduda hanjin hanjina mahaku kanbiu haiduna su hairami video adu yengna nupi adugi mapa aduna nupi adugi hakchang aduda mai susilami nupi adu upambi aduda punsinduna hingna maina saktuna mafam aduda sikhi Chris video adu yenglubadagi yamna disturb oirami mahakna khudakta video tape adubu projector adudagi loktoklami matang aduda Kellyna box adugi manungda taatuna leiriba lairik adu lokhallami Kellyna lairik adubu hangdopaga mahakna lairik adugi laimai sing adu chegi nate human skin haibadi migi unsana sabani haibadu khangba ngamkhi lairik adugi laimai sing aduda yamna akiba drawing kaya ama yeklami amadi laiwa kaya amasu iduna leirami Chris amadi Kellyna lairik adubu hek paba hobaga amaromda ka amada Suzenda mong amagi thaudok thokpa horaklami Susan pabungda hiptuna tumduna leirami matang aduda ikang khongdana mahaki ka adugi manungda tharamliba furniture sing adu yamna kana nikpa horaklami
mahaki ka adugi thong adu yamna kanna thingjinki amadi masa mathanta lok oirami yengna Sujan gi phapung adu su yamna kanna nikpa hawraklami Sujan na yamna kanba chua haba mali haiduna khalami adubu Sujan ka adugi manungda ukibadu mahak thajaba ngamlamde amadi punga ngaklami mahakna mahaki ka adugi thona wadudagi mahaki mayum tamna yamna chauraba amadi sathiraba nongle nusidama lakpa urami nonglei nusit aduna yum aduda hek naksilakpaga nonglei nusit aduda Sujan na yamna chauraba amuba mami ama urami matang aduda Sujan gi ka adugi thona wadu pungkai kairami Sujan su nusit adugi sau maduna paiduna chalami amadi faglangda yamna kanna thomjilami amadi yamna kanna makhada tarami Sujan na yamna kanna honaduna hek hawgolakpaga mahakna ukhibadu mahak thajaba ngamlamde amadi masadu yamna pakhatlami mahaki mamangda yamna akibagi saktam oiraba amuba mami ama leptuna leiba urami amuba mami adugi masamadu yamna sanglami amadi ipha pharami mami adugi mamidadu mosong urami Sujan mami adubu hek yenglubaga mami adu Sujan gi haksang manungda changki amaromdana Chris amadi Kelly lairik adu paduna leirami amadi makhoi adida Sujan gi ka manungda thogliba sing adu karimata taramde lairik adu pana numichupa tabak surubadagi Chris haksang adu yamna warami amadi mahaki ka manungda tumba changlami madubada Kelly su mayumda chananabagi yum adudagi thoklaklami mahakna yum adugi siridagi hek kumtharapaga mahakna mahaki maningda kanaguma ma yamna kanna chatkibugum taurami maduda mahakna maning lethoklaga yenglami adubu kanamata leiba uramde mahakna mugli thoktuna siri aduda kumthagi haiduna hek tawbaga mahakna Sujan siri aduda sitla duna mathakta karakpa urami Sujan gi maithong adu yamna akibagi saktam oirami mahaki maithong aduda singli kaya amasu mayek sengna uba fanglami Kelly na Sujan bu baga Sujan bu kaurami adubu mahakna Kelly bu yamna tamthiba midenga loinana yenglaklami amadi Sujan na Kelly gi makhori adu yamna kanna melami amadi Kelly bu mafam aduda makhori metuna hatoklami mathaki ka aduda Eliana amadi Jenny tumduna lerami Eliana na yumadugi holdagi karigma tamthiba khonjel ama tabaduda mahak ka adudagi thoklaklami amadi makhada yenglami adubu mahakna ukibadu mahak pungangaklami Eliana na Sujan siri da taduna leiba Kelly gi asiba haksang adubu seladuna chaduna leiba urami matang aduda Sujan gi meeting adu Eliana da tarami Sujan gi tamthiraba saktam amadi matawadu ubada Eliana yamna kirami amadi mahak khudakta maningle thoktuna ka adugi manungda changlami amadi ka adugi thong adu manungdagi thingjalami Eliana na Jenny bu khudakta hawdoklami amadi mahaki mama Sujan kainoma taure nang nama bu ubada ki ganu karimata tauroi haiduna hairami Eliana na ka adugi thong adu khara hangdoktuna mapanda yenglami adubu Sujan mafam aduda leiba uramde madubada Eliana ka adugi manungdagi Jenny bu thangatuna yum adugi manungdagi mapanda yamna kanna chenthораklami adubu ikhang khangutana yum adugi thong adu hek yobaga Sujan Eliana gi mathakta chongsilaklami Eliana na Jenny bu mafam adudagi yamna thuna chenkhro amadi afaba mafam ama thiduna lotkhro haiduna hairami Sujan na Eliana gi ngaksam adu yamna kanna melami Sujan na Eliana gi makhoi adu metuna hatki haiduna hek tawbaga Chris na maninglomdagi Sujan gi makokta ligligi glass amana yamna kanna tharaklami Chris mahakna glass na thariba nupi adu mahaki mamani haibadu khanglamde mahakna makhoi gi mayumda masak khangdaba nupi ama changlaktuna mahaki manegi makhori adu metke tawbani haiduna khalami ngai haki oinadi Sujan masadu thakthak niktuna yamna sauna mafam aduda famduna leirami amadi mahaki makoktagi I chenthaba hawraklami matang aduda ikhang khangutana Sujan gi maya manungdagi amuba mami ama mapanda thoklaklami amadi malangda mafam khangdana khangmang mangki mami aduna paithokibaga khudakta Sujan laimaida taki amadi mahaki fibam adu wanthakibagum taurami Eliana na mafam asida tauribasi karino haibadu khanfam ama khanglamde matang aduda Krishna Eliana da wooden box adugi maramda hairami Eliana na numit adugi nungdang aduda box aduda yauramba video tape box macha amadi lairik adubu mai thadoke haiduna honarami adubu box aduda yauramliba pot sing adudi mai amata chaklamde
Eliana box atubu thingzalami amadi gari manungda hapjenduna katmata khantaba tawdana yamna thapa mafam amada puduna samudrada langthoklamlaga amuk halaklami. Sujena wakal taraglaba matungda mahak hanagi adumaina normal budi oirami adubu mahakna yum atugi manungda tawkhiba sing adu karimata niksingba ngamlamde. Mathangi namit nongalaba matungda makhoigi mayumda police laktuna Sujenbu keligi murder case ta faduna puduna chatki. Eliana na angang ani adubu puduna mafam adudagi chatki. Amadi makhoina nauna lechaba anawa yum adubu matam chupagi oina thadoktuna mafam adudagi chatlami. Adubu yum adubu thadoktuna chatpa matamda Krishna haifet maning lethoktuna munna yenglubada mahakna yum adugi mapanda video tape ta mahakna ukhiba nupi macha amabu punduna mai thakiba upambi adu urami. Adubu Krishna upambi adugi maramda henjina khalamde amadi mahaki manega loinana gari manungda famduna mafam adudagi chatki. Nupi adu kanano karino yum adugi aronba wari asi wooden box adugi manungda yauramba box macha amadi lyric adugi manungda yauriba si karino mase pumnamagasi khangnabagi damak Evil Dead Part 2 taba kawigano. Facebook ta Manipuri horror story gi Facebook page fu follow tawiramo. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amam ta tawiramo. Mathangi video da amuk unarasi habsga loinana yungkupam loyangan bana mayam pumnamukti kainabagi yathang nizari.